Council of Higher Secondary Education Manipur Loba Chahi asi Oiba Class 12 ki Parikhya gi phol mathang thagi tang tara gani thoi fau gi manungda sungsoi soidana Haidoklagani hidam masi matangda kosem gi chairman takhelamam Ojit Singha ga unaba amada magna phongdor khibi matunginadi pangthokhiba Class 12 ki Parikhya adugi se yengbagi thabak loisilapag loyana haujik evaluation gi thabak kana chathali evaluation gi thabak kana paikhatli Parikhya asigi region hek laukthopga mahiroi sing region yengbada khudong sana bi damak council gi website ta official website aduna kosem.inc Parikhya ki region hek laukthopga mahiroi sing region jengba khudong sana bi dama council ki website ta Parikhya ki phol adu thagakani official website aduna kosem.nic.in da yengba yagani Chahi asigi oina su top listing legani haiki ningsing bayai Chahi asigi oina February kungani thoi degina April ama fo pangthokhiba class 12 ki Parikhya adu da apun mahiroi listing kuntra taruk ka chatet taraga tare na Parikhya thakibani marugi manungda science stream gi oina mahiroi lising kun mariga sangwa tara humdoi arts ki oina mahiroi lising tara mathoi ga chahum kutra ga mapal amasung commerce oina mahiroi subna tagi chani pan ga tara humdoi khaktani haukiba sahida class 12 ki oina Parikhya thakiba mahiroi sing adugi manungda apunba pass tobi sang sada 90.9 oikibani